Ma'am Kurumjari Impact Talk to Manipur Mambu Taram no Okjari. Ngasi gasum lab episode sida pujarakli ba se Imphal East ki nongpok sanjinbam khunawbu nowna adopt tawduna yamna awon ba chawkhot pa khunai ma oinan bagidamakta sengwat sagat pada asobu thaudang lawriba lankei gi adugum laba chairman gi thawai pubiriba yamba Telem Arunkumar gani yamba Arunkumar bu taram no Okjari. Tamuda hanba Lankai wari je houdringai da tamoji karino family background na chingba hapitan thambi. Yes. Ai samaki ming Telem Arunkumar haina yamna khangnabi ai gi leifam si hauji khrai thaudam lai kai da lei ai gi polak pham lamdam na hauji khai ba nong pok sanjin bam hai ba village makta da pok charak pa adugum laba imung manung thorok pa ma khangne. Tamoji gi qualification hai gadra. Ai qualification say become power to jere aduga tongan ba sinpham number moraga yam ka hen ma pung phana like tam gi badi oi gi te ai like tamu isni naw gi kya ai gi sinau sipun na nipan ne nupa mari nupi mari te adugi manga suba da ai le education je become bau di tambi re ko adu tamu na huji changjan biriba LANGEI harise LANGEI ji karino LANGEI gi pandam ji karino abina chugan thambi for LANGEI si lak tringai da yan han bada hauki ba sei 2001 adai dagi hauraga aina karigumba thorang am khak tawrakanda miyam ga punna thabak suminaba yaba miyam ga punna chawkhat minaba yaba hingminaba yaba haiba pandam si daina Self-employed youth unions of Manipur gain aina mingamba thonjarakanda punna thabak tawinarak pasi 2001 dagi hauraga lakhibadagi aina hairibasi khoi lamdam gi oiba irol lama ka thol kanda hena thabak thoramji pakthona tawba yanangai aina LANGEI haina punsilaga tholakhiba organization maming ama khanne tamogi LANGEI jina hauji nongpok sanjamam kuno hujida paikhat liba mayam tamjan ngai wa thok thor mayam ma paikhat pirena koi mayam na ju khangna re ta ko hotel mos ado kari no maru na paikhat lije kidang marki mu thambi actually akoina LANGEI gi pandam da sangchalak pada yawba project ama akoina paikhat ningdana thorang chi torok pani haibadi khungang si akoina khwai sotha basing yeng bada hariba nongpok sanjen mam khungang nga chi su yam sotha ba khungang sing manung da ama oi hariba khungang sida sothari basi karamna chawkhat han bayage den mimanan hing bayage gaina khalla kanda aina idea am puthok sara kanda hariba idea si aina hol khunja sing sida aina asugumba ma tawraga de khoi simi kha pondana nuaina hing bayage khalakpadagi project oina aina sajaraga aina puthok saraga khunja sing da aina haudu kanda khunja sing na yara kanda hariba project si paikhatpa horokpada ngairi haribasi paikhat leibasing si miyamna yabi miyamna su adum thagat bu hai phongdokpadi leiri adubu sina loibadi natri hoji paikhali si ahan bada ina khungang si chawkhanana ba honarakpada khwaidagi main oiba potche khoina economy development taw rang khra ina haribasi manungda tongan ba tangbo makhal gi yen loina ma thorang yawi Hoji paikhat libasing da aikoina khwangi phijol sabagi yam hai singba lamdam su oi masi chanare khanduna ina lamdam du da implement tawi aduna chauba ani sina chauba khungang sigi semilon phagana hoji ki chauba lambi ma oi dun leiri as well as aji khungang si da yamna hana mausa leram da ba ahong ba lak pasing manung da khungang si yumthong gi hai ba yai yumthong gi angang amum tholak tana LANGEI Sports Academy gi sanaroi oidan hauji khwaidagi yamna masing yamna leiba sanaroi leiba khungang amagi model ama oiba phangye hauji se angang sing sanabada phangba kanaba sing khungang da phange khungang sida discipline phajana lakwa haure adagi masa mau phanaba gi wakhal lakwa haure tongan ba sanabana piba kanaba do khungang sida telo matam khara sida phangba haure ahum si hauji mai pangna changchali adui mathangda khungang sida yamna luba nan bagi thorang ama mami taba haure haibasi aikoina paikhatpa
project sing manung da yawi haibadi khungang si yumthong gi luban nan bagi culture mai koina yam kan organize trok ta na ji se lambi sorok ta phatta haudi tan da ba adugi puning da haina ba ma phawra da khungang sing ji even jejet ama ta da khungang ngai badu oi ba haure ha ji se aduga loina na khungang si hanana nisa pasa yamna marang kaina phangam badu hojiti khungang si gi security gi oi paina arrangement ama khak toy hai be arrangement du khungang gi kachin ko ya sin bathungna CCTV camera file aduna security point of view da khungang sida karigumba fatta haudi tawning da bagi chang yamna wang khalaktana khungang sida yam nungai ba amakha wana chinna hairudraga su thabak tu na maram orakanda khungang sida nisa dagi lapthorakpa khungang sida fatta haudi tawdana ngai maram orakpa even atopa surrounding gi lekai gi mi gi thawdu ama porama mangi bagi thila kana khungang sida laga camera da yeng view ga hai bagi condition bo tel matam sil lai aduga aikoina thawdu ama hek thokpada afaba paujel pi ba yawi adagi sumba ma thokle hai ba pau pi ba lei adugi damakta nungai nangai gi koina public address system ama aikoina happy leira khulak khodimak loin happy aduna mafam amadagi aikoina loi centralize taraga announcement tawkan da khungang sida khudakta magi active way khudakta fatta bu sum thokngai maram oi halle aduna ayuki nungai ba paujel pi maram marakta tongan ba idea ano ba hai ba public address system di mateng da khoina sinar kanda public sing de yau halle paujel sing yam ten matam da smai tawdana paikhala liba tharang sing gi makha tarak pada khungang sida yam nongai jaba amamba khungang oiram ba do hojiti khoina hari ba mafam amata dagi switch ama on taw kanda khungang sida numidangi matam da yam ngan khungang oi maram di khoina 290 verb set sani gi marfu dra verb se khoina han already fit toroga thamma banina switch ama tharak pada pulak oina ngale adana khungang sing gi amamba lehende khungang sing amot akai lehende khungang sing gi discipline phagalei khungang sing semilon phagalei haid ba tharang sing chinai khoina miyamna khungang si khara tongan ubagi mami musu tab lai halikan singni tangna singal pi bauje pi sa kol leire pisa sang hai jam tar ko sinai sang leire adagi public address system leire CCTV camera ma'am hape dustbin ma'am pham chana thamme bulb ma'am ma switch am katang kapada 290 bulbs amto da ngalan ya bagi facility leire sida na te toan ba atopa khungang jing da amukta tawgidru mawong da hai tare ko tamuna sigumba venture ma changje leiji tasingna khungang dugi oina yam chokthok chaninga ma oirangani habji thamjage haibo ofum thamjabuluna tamugi ngasagi sinai sangje fisa sangjida mi kaya mu employ tawri fisa sangjigi mechanism ji kamai tawuno kidang marik sum tham yam nungai ba yam interesting oina ina ju paikhat pa project amane sinai sangje almost han nupi sing loi hairaga leirammi khungang gi khunja nupi sing ji nauna yum palak pa sing su hairam da bu hairei an hariba si je han yum da suram ba sin pham je khoina masi hena develop si kamai taw da ge kan da sai gi pula oina ai punna saraga di progress lei ni ko khalla kan da sai gi hariba phi je na ai gi leijaba thawna pu tho mayam punna samin na ba ya ba mi chama ga yang khai di ong ta da phamaga mai process taw ba yawaga mi cham yang khai na hariba phi ji saba ngam ba gi hall si da arrangement lei dan hariba si amuksu another abana mokhoi sen milon phaganna bada chaw mateng oi amarom dana khungang sigi yamna phajaba phijol ama khakne ba mausa lairem bina thabiram ba panthoi bi gi haktak tagi haiba tai thambal lai khok si ekhoina thokna phajaba phijol amoin thambirami adumakna bu suba yadaba sudraga su khwai dagi sengba phijol ama khangat lagadi thambal lai khok natna khoi lamdam sigi phijol leite su dana tum seng no leira phijol ni na sai thara ga thambirame aduna sai gi phijol si thamba lai khok si khoina siam phajaba khoi gi thalokna ba yadraba phijol ama khoi nongmona gi tamna sum phi sibu sabina mi si mang thara kanda ina masi ju kan da ba yade hai bi wa khalon ama chingchal la kanda hai phijol si hena phajana sana ba hena magi mamal matum khodemak si phagat na ngai gi ina arrangement tawkan thamba lai khok si hojikti nong mada phi
taragumbagi khungang puthokpa ngamen nongmada charakna ko haiba phijol si puthora kandadi phibu sajari basing busu promote tawre as well as akogi khungang sigi tana lamdam sigi yamna tangwa phijol amasu akoina kanbagi thorang oi mafam dusu yam chanaba manamdi tinchit singi masai gon kawi tinchit singsi matamamda line tholamba mamingni panthoi wina tinchilame haiduna mafam du tinchit singai na kawrambani aduna panthoi bi khubam leiba mafam amadane khoina si thamba lekhok sabam sang len ge sar kanda mayam sinai ra kanda panthoi bi gi imana pamamba phijol do mafam du makta dai khoina arrangement taw matamda adum thaujal bi adum mayam mai pak gi lambi ui mayam hingai lambi ui mi chama yang khai amuk da thabak phang nge haina loba yai na khalle wa kan dang chi phisabi amamna hauji baugi oina ai tare ko hauji baugi ona phisabi amamna moi income je tham du ba kyang kyam guma tan ngam bagi capabilities yes samai toy fee ji mo oirak na hona da khoi gi makhal magi process taw na ba group lei fee ji sabi haiba khaktana tab la Tambalai koki masuje tarak na hona bachu sangba dying section lay. Then another dye toraba fees je koina lang sak pagi matau aman lay adu group aman lay gani. Another amana lang sak la base mo hauna na ba process to bam lay hau bam lay happy amasu lay gani. So to happy na hau lu de kan sabi du na saja ba khaktane. Hai khoti maksi punsal lagani sai sama yang khairom lay hai si. Na taw na pi sabi gi mamal na tongana chakpi gi mamal na tongana adagi haubi gi dying to bikang poina khai du edu sabi khaktang da only tem pai ga sabi khaktang na phangi se pi ama saba da minimum lupa lising ama chama phangi hai pi se pi sabi ama na week ama da ani puthorok pangam ba yawi adagi amada di am lai puthai week ama da adun sarakna week ama da ani puthok pangam ma ga di lising taret tagi ni fan nearly 10,000 mayam pi sabi khaktang na tan mangam bai khodong cha ban lei hesiki mafam ji da ado fi sabi sector ji da tare ko future target atare expansion to ko bi aim gum ti le pi ba kungang sigi oina di aina pakali project si expand to bugi leite hai mafam ji da yam mapung phana khodong cha na lei aina paikhaning di LANGEI na project to village number 1 hai bu kungang si mapung phana project si wali basing ji hapsal kan apung phana tom thin na leiba chawkhat pa khungang oire haibagi limit to la kan da di another khwai da hen so tha khungang ama kadai da lei ge gain thiraga toning bagi apam di lei project number 2 ga toning bu su lei adu hoji hoji ti mapung pha bagi limit to yaudri yorak abu kop ta di another fi service loin bak atop lam da dum sandong na ba thorang di lei Nongpok sanjen bam kunaubu awagi tamo Arunkumar gi yeng makhada LANGEI gi miyeng makhada awon ba khungang ama chakhot ba khungang ama oirang na magi damakta sangsilliba khongjang asigi marikjumba wari hen marikjumba wari break matum da lakchege atin break am tangau jage break matung da mayam bo amuna taram nokchari ngasi impact talk to Manipur gi ngasi gi episode asida pujarak liba wari batai sanajari basti Telem Arunkumar adum LANGEI gi chairman gi thawai pubi riba loina na Imphal East ki Nongpok sanjen bambu yamna awon ba atopa khungang singdagi yamna thak wangna chakhot khraba khungang am oina na magi damukta semgat pada achobu thawai la wi riba yam bagane break matung da yamada laksaning ba wang se public tugi local public tugi yamna achoba mathau am tari ni public tu yaudra gadi yaroi doini public ki response se haugalak patum matam na kamain tawi huji na kamain tawre kitang marik jum na thambi khwai dagi luwa haraga di jiki khoi punsan baduni punsan lamdraga oiba thabak tinate ai na tarum doi thabak sisu punsan nanaba honarak pada arai badi nate yam phajana organize tawraki yam wana su honaraki punna na honarakanda haiba khungang sigi machoi wak tongan wa khalon si leiba khungang gi khunja sing oibani na sai amana haiba amana tana daba adumba sidi adum mafam ayam da lei khungang du da su lei adumakpu aina yam sincerely yamna thamoi sengna aina tawning ba
wari se ina khunja sing da li adu hari basi li na ba honna bada aina toan ba wakhalon ama aina miyam da hai miyam da sizin nei thorang ama hai ba thorang du ni ngasi mai palak pui ma mi tare sin hai khoina asumai tawning wa thabak si karamna mai paan dagi hai kan da khunja sing chi khoina khunja sing da leram ba phatta ba wakhalon sing hai tare madu aina tam lau thui di education hai tare han ma khoina tam salam ba mai da kana da ba mai sing hai tare brand da yaw no leram ba sing chi aina di educate to tho kan da afa ba du gai purify to kan da khunja sing tam na yare hai ba thorang si sumai tau ga doi ni kana gum bam tagi natte khunja sing gi ni hai dan tau kan da khunja sing ji organize tau da ai khoi na yam phajaba khunja sing yam oi rei si nomai jing numit khuding gi khunja sing si ai khoi pun ba yai pun ba haure nomai jing numit khuding da ai khoi lai khoiram ba haure khunja sing pun na aduna nomida wa ngi pung tarung makhai hectare ba khunja sing si nomai jing numit tai khoi gi lai bung ka ba dong na khoi myam ka ra ga khoi chouba prayer am tawe duga khoi pudi mak si tau ga da ba thorang sing si maram dai khoi motivate tawi adagi tongan ba phajaba wakholon putoi khunja sing marak tagi ju phajaba topic khara da wangang hanli smai tawduna yamna wana tamna honrak pudi punsal lakanda hojikti khunja sing si nomai ji numitta ka hauda ba khoi laisang ka hauda ba haitare pun bagi numi se ka hauda ba khunja sing da haina da ba faure na yam nu aina punsal lakna ba thorang ji yam wana honra kanda khoina namaji numi ki thorang se yam maru oena khal kanda aina haudu kanda maina pungi bani adagi hojikti haina ba tana ba khodimak pau phongna ba si namaji numi ki mi pham da dum oi yam seng har kanda hojiki matam da khara ngausen na ba angang da di mama pa gi instruction bo longna draba mama pa na warak pod bo du yana draba matam juda tamona khul pulap ama khunbum mama motivate tawraga jangjal laiba approach si tasing na thaga taw ngam jade makha ta laksan ningi se damo kamain tawraga wakhalon je tamoi wakhalon je sidai da kamain khong kamain thangjan bira ino sin tamona kari kana dana sumaina wakhalon je lakpiri no ai ya nungai se dai du ni aina yang wana horok pa du ko khoi live se ai isa mak suni aina warak pa du ma du mak khunja je hisu ware still ai di ai gi pusi wari da chingjal kan ai gi ima si na chempak sui kan da ima si na suri ba chempak si no alaga gari ju chen da bani na kok ta sangfai da ha pa ga lamlong kai thel ta na kara kan na sai gi chempak si yu olor ga khoi mayam gi da ka wai busi minister mini adu da thengna ki ba wa ba mayam si ning sing ro kan dai na hojik su wari ne khal kan dai khoi mayam si kram na wa ba si ko ka da gi kan lai ra ba hai ba si gi challenge ma tawna na ba aina hai ba khalon si sagat ki ba ni asyang bagi magi pandam di hai na khun ba mi amana nungai ba ga lai ra ba ani khena ba du lei hen dan na ba mana ba khunai ma nong churak pa da wa da ba khunai ma adagi ulen lak pa da wa da ba season nai da ba khunai ma oin na phona ba na project si asyang bagi sagat ki ba thora ang khang ne thamai lai ra ba si ang tang inthok si ko hai na organize tawe asyang bagi di adu tamogi lanai interest hai tare adu yamna miyoi bana pak khalu ya roi da ba yamna tang na khan ba wakhalon hai tare yamang khan biri je adu tamogi nga sai kano je sumaina mai paklak pasida langai lingat pire langai through dagi padana semgat pire je sumaina success ona changjel ku da tamo kai phobi adugi expression doi yam nungai mapan thong da di uru phangde inner happiness te yam phange aduga mapan thong da phongdok kadaba matang da su wali bra khan nai je nungi nungai ba du di chap chana hojik phangba hore aduga mapan thong ga phongdon no timing do ai khatang aina tawning gi ju wali bani na khara di wala ga lei aduna yam ai gi please I will di oidri khara di nungai ba hore muji ta mo sin langai gi sinai sang adagi atai project me am ju da pula punjal laga chorang mi kaya mu
kumbadadi employment facilities provide only ziki project si mafam benu ji khaktang da oiragadi khungang sigi khunja nupi chama yang khairo ma leire nupa da part or fully my thabak tawminari ji more than 30 to 40 oi ko puna mi chani muki maya ti dum matam matam gi toroga sen thok na lambi di oiren lore makata na numpok sanjemung kuno juda tamugi LANGEI jina sem kat kadaba paket kadaba projection lairaga de karmar chim makata na paket pa hauji si paket libana khoi khungang si RO purified water ma fangnana ba hauji ki tha si da oirani khunja pumba lairuba tawdana RO water thakpa khungang du adagi tha si di oirani na khalle aduga another mana hariba numisigi RO water pithakpa numisida khungang du da khoi gi u wildlife amde u jungle sing khunjagi anak pada lairiba sing do kanana ba hona bada khoi gi maikhu chendra ba chakchang ama ana pandam thamakan dai khoina gas ki darkar accessory sing haiba sangaba numitu da punna RO water pithakpa galoina numitu da yen ba project ma su yaure aju siki oina another mana khungang chu gi health ki oiba program project yauri khungang du ki education gi yauri khungang du gi industries masam sa tong ngai thorang yauri punna putin sanarakanda project tarag homdoi di aina 2018 ji da khungang du da pahet ki na LANGEI na lepe nai taw dana khungang du da yamdra da sinmi sani rom di ji enjoy tawri aduga another chin project benu ni LANGEI gi tongan ba mafam lei mudu da yamdra da part oina thabak suba part time oina thabak suba yamdra da chahum chamri mo amasu lei jaga amanda haiba sina tongan ba sector amane LANGEI gi oina tongan ba sector mayam ji pula punjal laga LANGEI hai ba pochi dagi chala laga yam phaja na mawong marin na yam mong ta na semgot piri poultry farming gi matang da ama ju taje maitei yet ngata local breed ngata loi hai ba ma adu poultry farming matang ni kamai tawun ado ai ne ai am interest leina adu su economy de amating pang ni khan na pai khat ki busi khoi chemical free oi ba poultry lamdam si miyam de pija si kai na ware loi tamnu da kramaina tawjigi kan lamdi yam leina de duraga su khoi de biggest poultry farm ma koi khungang de ohen gani aina hai kramaina no ma nain ra kan da yung 100 nearly 50 yung ya leiba hauje si khoi yam da minimum 100 watt se khoi loi ga bani doi de khoi yum cham yang khaina loi ra di 150,000 gumba ta gani yen watt ma sing si aduna 15,000 poultry farm to bongam ba khungang ji khoi khungang ji oi gani adubu mafam amata da oi draga su khoi yum de puthok charak ba yen ma sing ji tension na ba matam da lesing traw nga puthok pongam gani ma si khoi tha khotingi yen lesing traw nga mapung pha na puthok pongam na ba project ama sara ga khoi sim taw ne adu hoji ji hoba initial stage da yen phajana puthok pa hore yen lesing 10 mukti ji tha ma gi matung da mapung pha da khoi myam jingi economy hengat na matam oire another amana nganu gi farm chow am lai khunja sing gi kanan na bagi damakta yam da nganu lesing 3 tagina 3 phogi lei haiba si marung ko ka da ngak tani hoji ji tha ma gi manung da marung phang pa horani mafam du da poultry gi khudong cha ma ya phang dore macha marum meat ki purpose gi kudamak se khoi khungang du gi production oidana namdam chi da yam locally loiba yen cha ba phang bagi matam ma lakadab ji tha ma dagi na ma khai ki manung da phang ne khal so then my park pa oibi wa ofop ni thamjage alona na ngasai sports academy ama su I have mentioned to wiki sports academy sita kamai to buno kanana ka salai buno marik chumna kinang adu su ya nungai haibadi khoi khungang sing chigi aina haudok pa warep ta malem da yam tongan ba khungang amagi manung da sanaroi gi matang hai kan yumthong gi fawba maming leiba sanaroi gi chang national and international level da pukhat no hona ba angang sing campaign taraga angang sing amom kau thok bane na kau thok kan da angang sing si mafam du da sana bam gi provision di leita bani na bus amal leiraga well sports ki design tok thoga bus tu da angang sing ji kumal lampak ta na holaga pick up tore koin local le among drop to vi le mai taraga tha mari rom je koina hari ba angang sing ji lepan nai da hari bus ki khuthang di holaga LANGEI sports academy tha bus amada holaga angang sing ji
सानबगी थौरांग पुखलकपदुना हौजिति ऑलमोस्ट था मरी हेलक्तना फिट ओरक्तना तोंगानबा भारत सरकारगी सानबगी ऑर्गनाइजेशनगी मनुंगदा चंगदना खुंगंगदुदा ख्वाइदगी मसिंग यामना लैबा सानरोय लैबा डिसिप्लिन तोंगान बददी ओय दुरगसु ख्वाइदगी मसिंग यामना लैबा सानरोय जे अखोयगी खुंगंगदुदा लैरमगनेना हौजि अखोय थाजबा लैरे तामन पाखल पिरिसि प्रोजेक्ट से ngasi pungkai amagi matamni da loima khanna da nainabagi khudong jabadi phangdok mande yambani na hajabi ko mai than mai system ju government gi mai ji electricity ji laktraga ju power backup system bo layena ta je kamai manage tawi habi government gi mai ama fazana fit tawre government de gi su khoina tawning bodo dum haire moina jam harauna exam tawni street labor singi will tongan exam tawning gi su haibi bole अदुई मथक्ता सुंगम मलोए नाइना प्रॉमिस तवे अदुना 25 kVA की आइगी जनरेटर साइलेंट नम ले अदुना मनिंग द लेपक अदुम ले अदुना तौदना खुंगंग जिगी अंडरग्राउंड वायर द लोय फुम मे खुंगंग सिंगसी कोय आयामना लेबा मनुंग द फुम ब वायर सिंगसी यामे दुगम मयाम सि कोइना लोय फिट तौरे अमगा मग लोय फाउनरे अनु मफम हाय लंगेगी प्रोजेक्ट बेनु मफम दुगी ऑफिस ले यदगी पुला ओइना कोइना बैकअप पिर कांदा मुसुम मम दब मई अमा अखोइन अरेंज तरोगा थम्मे दुना मई इलेक्ट्रिक लाइन की मुख्रसु अखोइना जनरेटर ना बैकअप पिर कांदा अखोइना खुंगंग दु ngan ना थोरंग तौरगा लेरे अदु तमंग साइ सीसीटीवी कैमरा की मतंग दु अमु लाक्सरगा को कैमरा पुना क्यामु थम्बिरे कदाय बो कानरे ऑलमोस्ट याम कानना येना लवे कांदा निसा प्रसाद की केनोदगी हंदु ए मतंदा खरदो अदुगु मतक्ता अखोइन लंबी दुमा फावरगा चखिबा मी सि कैमरा तरेट ना कवर तवे ओनली स्ट्रेट मेन रोड तो फावरगा चखिबा मी मगी पिक्चर जे कोन 7 कैमरास ना कवर तवे लेमौबो जिंदुना लेरा खुलक त लोइन चलाय ऑलमोस्ट 32 कैमरास अखोइन अरेंज तौबने एक्टिव ओइदबा मनी बुदि लेरे को अदु 32 ने हाइवे यारे अदुना कवर हेन लेम पाना तौरे अदुना सीसीटीवी कैमरा की नुंगाइबदी मखोइ खुंगंगदु स्माइल लोय प्रोवाइड तौरे सीसीटीवी की कैमरा ना हाय कानदा तौनिंगम फत्तब फावदा तौनिंगदबगी वाखलोन अमा मथंदा कोक्सरे अखोइना तौनु हाइरुबगी वा नतना निसा चागी जो अदुदा चारोनु हाइबना चिंगबा तोंगान तोंगान बा फत्तब हाइबदु गैदी कैमरा दु लैबनिना दम मयाम जे हंदोकना येन लवे हौखिबा मार्च 15 दो वर माले को तामोगी हुजिगी नोबोक संजम कुनौ जे एडॉप्ट तौबिगी बजे फॉर्मल इन लाउथोखि बजे मी मार्च 15 दगी हौजि फावबजिदा locality की response है जब बता रहे को appreciation वो रो कमाइन उबी locality की दी मपान नाइदना मोइना खलम बगी सर वांग मदद थबक से result से उई मोइना खंजरम बा मोइना जो hope तो रुद्रबा थोरंग हक्ता आइना तरक बा project सिना पाइकल कांदा दी मकोई दी खुंगंग खुंजा सिंगी दी हाइनिंगाई लेतना थागले सरगर नी गाय मोइना सरगर हाइद समाय तौरगाय खंजब सु लेय खुंजा सिंगी दी हाइ तौदना खुंजा सिंगनदी अंगक फंगना नुंगाइबा फावरे अदुमा हेन हेन फावरखिने जु खल्ले दि तौदोय मियाम जि पाइखलकपद अतोपा तामोगी वाखलोल जे मतौ तमजनिंगबा कनागुंबा लेरमगदी मखोयदुदा करी मेसेज वाखलोन पिबिनिंगी अदंग थम्बि अदुमा फावना ngaigi नेना तरिसे हाइदि आइना तौनिंगी जु मियामदा आइगुंबा चमचमबा यामना सेंतुम पाइबजु नतबा अमना तौनिंग बखरादुदि तौबा ngami माना थमोय सेंगना तौनिंगगदी हाइना हाइगिननबागी पिगिननबा पाउजियनदुनि अदुबु जिमक हाइद्रगसु नोंगदि सोइना मियामना खन्नबा ओइसनुना खल्ले अदुगा सुंसोय सोइदनसु ngambibasingnadi paikhatpiyu maramdi अखोइना तोतोपा वाखलोंदा तोंगान तोंगानबा वाखलोंदा चखिदबगी सरुपुदि अखोइ पुनछलकांदा अखोइ खरा पुनछलगा हेक्ता पाइखतपा याबा अदुगा ममाइ चुमहौबा याबा अदुना तोंगान तोंगानबा हिरमदा अखोइ पुन्ना मानरकांदा समाइना खुंगंग आइना ngambana आइना जगा पाइखलकपा ngambibasingnasu तोंगान तोंगान लमदमदा चानबा मोंगदा पाइखतपिरकांदा लमदमसे याम इंग चिकना लैबा लमदम अमा ओहेनबदा चौ मतेंग ओइगनेना खल्ले याम फजबा वाखलोन ने दामोना चंगजन बिरुबे अप्रोच से मखाताना लनगैना हेन चावबा प्रोजेक्ट मयाम पाइखतपिरगा हेन मपुंग फाना लमदम सु सेंगो चागपदा अचौबा थौदांग लौबिरौ हाइबा वफम जि थमजरगा ngasi gi oinadi matang asida impact talk to manipur loisinna bagi tanja lojari mathangi episode ta anoba innovator kaya pudun laksage